itungda wangang ibasing ay na mawalawde maram laibanabu moyna itungda lerambane aidi aini pamidaba yade haikhiba leite khu khuda kullaga hingdaw saruk khong sangna dingthoga sikhige train da humang tarim khai lanmung da I da bahan thai yaugi mot nongsan mathun da hapte sadharon mi amadi oining da bai akibana nathuna hafallo aisi atang mani khangla kanda de khakhalakanu hai nangna igi kari khalli ingonda maruide ai nangi adum khalla leite hingba haibis na malim da khwai tangi mi ayamba leitan leiraga toi aibo kaisal marakta langsillo sangudu lusinglaga halake moina tongdabadu to mapunsida sunglei lerarudabasing nangidi lerakane nongsana iba hidri faudi wari khuding sadan badabu saitharane kanagumui leichilakta chumthang oinabu honno akaya toidei mapung pharak baigi wakhalne isagi chahidei natte nasabu thajazo thamoi khuding yot ki stream du nikpane Hello, I'm Sintak Tutor. Education system the ihan hanboina anu yawlama puruknamagi pandam the miyam the introduce tawzari Sintak. Home tutor chaning bamasung chatki haina khanjabo jasing da mutadi yam kana ba khana f ama soidna oiragane Sintak. Nungtigi pithop pitolof daily payout system the thau tawzai. Anakpa mafam dai satrasingna booking torukani maramdi Sintak FC GPS system of booking ne. Aroibada maruiba fam amana isa isagi teaching skill uthokpoina minute manga da khena sangdaba isagi short tutorial demo class video mari screen da hapsari number sigi WhatsApp da soidana thabirakadabane video si isagi profile da parent number student singna uba fanghangani video sigi mating na domodumbu satra singam sung parent singna pamba hingadhan biyai oza singna ngasimag free registration to biduna singtang na pdf khudong sa basi lobi hao akupa marol gidamag play store gi Sintak app download to bio natraga screen da hapsari number sida ngasima pau phobiro kayar maku hursu linde dum oikine kanano magi wari dadi aikhoi khuding mi phatta oi mai mai mathona gi chana chana wasangda mai mai punsina sungjili natraga paktok chokthoi punsibu nungsiradi matam manghangano punsibu sarang ibasi matam nani manglam chat khak yenglono tunglam chat khak uba phangloi tok thokan mana khak thoiroi athoi bana khak tok thok loi natungda lepaba naksan bio nakal lepaba sanman tobio mayok te lepsilaba minungsi machat ama phaulono aina nungsi basing dama khwang si thudik jage adu kana kana na agi kangkhung sapri ni bidore nangi lambi duna norok ta chattaba suyamu yadre haragade mafam du nangna palibugum chasilamo Phana phababu oirasu phattababu oirasu phibam tanja kudima honglakane aron bo igidaba maridi khak mari leinaruno nangna oiribudu da tukajarpana nangna oidabada nungsibirapdagi hena fai punsi haibasti isha ishana tawjagadaba project ni khangjarakpada punsi tang khaimadi he konagalli
Bis amana tawbasingdu tawwi tanja yawdri fawdi mipung khudingmak bis oiningi. Nangi manglanduna nangbu kihandraba madu mangnaungni. Tumin leiba matamda atopagi apangba khangsilhawi isagina losilhawi. 한전 소이부다 계속가이디 짭마다바 소이부다 한절로 들어가 로이래. 그나놈나 농원다 마두 떠오르노 ngammoy hairaba madumana ngamkidabadugi pandol tak thukjabane nangi natte. Numitkum Ngaangedi Numitkum Chakthekpa Changi. Aina tumin leibai maramde ai drama pamde. Mana nangi praise khong phaigandabu pamaba kepsidoina thajin kho. 파기대수 깔락부 여러분이 묻는다 슬로. पुलिसtai पिजाना हाने यूरोप समासमदा अखोइना हिंगली. बेंगतु नंगी वरबुगुम नफिशियलो बेंगतु दai लोन दरकार होइबुगुम शटकनो. मीना नंगबु खलक्तोइसे नंगना फावरबा इना खुल्लबा नत्रगा सिरकांदा तने. मी अमगी पाकुमदai मीदु बिसार तौगनो मगी वाहंगदा तौ. अंगांग थंगसांगदगी थमोय कायरबन पादनो खुदोंग थिबे हेले. Lamborghini Thouraba matamdadi Matric Failfao utsillak. Nangi maramda moina irai-laina saktakpa yahangano ngakhallaga thammo. Thadoktuna chatpikinu haina khaknongano thadokhibai maichaktudi soiduna fanghallo. Nawahisingdu cheksillo moibu ngakpikhibadi yai khakti kaukhraroi. Oithokdaba haibasiga arthadi subnatangi tawdriba haibane. Nangi hingbai matamse akaknabane kanagumbai hingbira matam manghangano. THAWAIDI HINGU